इमेज पाउडर मियंग ताबिरिबा सिंगु तराम नोक्सा बगलोयना खुरुमजरी पाउडर मसगी मरोय पाउडा शिक्षा हाइबसी मियोबगी पुंसिदा ख्वाइदगी मरोयबा अमनी हाइना शिक्षा मंत्री राधेश्यामना हाइख्रे ngasi पार्लियामेंट की बजट सेशन मिफम हौख्रे लोयना थर्ड स्टेट लेवल कैश प्राइज 7 ओपन फुटबॉल टूर्नामेंट 2018 ngasi हौदोख्रे हौजिक मपुंग पालोबिरसी राज्य की एजुकेशन मिनिस्टर टीएस राधेश्यामना हाइख्रे समाज असिदा शिक्षा खतना ngasi समाज थोलिबा वाथोकसिंगी वरोइसिन पुरकपा ngamgani शिक्षा हाइबसी मियोबगी पुंसिदा ख्वाइदगी मरोयबा अमनी शिक्षा की मंगाल फंगद्रबदी अखोइना समाज असिदा थोलिबा थौदो वाथोकसिंगी वरोइसिन पुरकपा ngamloi मरम अदुना शिक्षा हाइबसी पुनमक थादोकनबा याद्रबा अमनी समाज असिदा ngasi थोलिबा थौदो वाथोक कया असि शिक्षा खतना वरोइसिन पुरकनबगी अचौबा लंबी अमा ओइगनी अतै पाम्बैनदी मसिगी वरोइसिन पुरकपा अरुबो ओइगनी वाफम असी महाना ngasi नुमिनिनी चथगदबा रीजनल कंसल्टेशन वर्कशॉप ngasi अयु स्टेट काउंसिल ऑफ ट्रेनिंग मणिपुर की मल्टीपर्पस हॉल दा हौदोखिबगी अथोइबा अतिथिगी वरोलदा मिनिस्टरना फोंदोखिबनी According to my opinion, should be the very purpose of teaching students. We can be only mentor, we can guide them, but rest, researching, asking themselves why, how, what, and when. Let them ask. We have to make them ask all these questions. Why this is happening? How this is happening? When and what is happening? Those things, if the children, the students, they keep asking themselves. ngasi gi thoramasi SCRT na NCRT ga khusamnaraga sinbani hairi राज्य के कंज्यूमर अफेयर्स एंड पब्लिक डिस्ट्रीब्यूशन मिनिस्टर कराम श्यामना हाइख्रे हंदकता खुयाथोंग लेबा पाम अमदा मणिपुर विधान सभा की स्पीकर डीजल थाव हानबदा गाड़ीदा अकायबा पिरकपना सिंबा कया थोकदुना वाथो ओइखिबा अदु तराइना लौदे पाम अदुगी डीजल थाव की सैंपल सिंग लौदुना मपांगी ममिंग लेरबा कंपनी दे टेस्ट तौनबा थाख्रे हाइरिबा थाव असिदा यानसलमलबदी मतम पुंबगी ओइना थाव पाम असि थिंजिनगनी असिगुम्बा मियामगी सेवा तौगनी हाइना जोंथरगलिबा कयाना अरानबा पाम्बै सिनदुना कारबार तौबा यारोय मसि मियामगी सखाउदो सिंगनबनी अरानबा तौबसिंगदी लेमना खक थारोय मदुगी चपचाबा सेराक फंगनगनी वाथो असि तराइना लौदे मसि पुनमक मखाताना तौदनबा करी थौरांग पाइखपा याबगे हाइबदु येंसिनगनी सेनाबासिंग मरालगी मतुंग दंदी फंगबा हाइबसि आइना पिगदबनी पुक्सेल सेंगा थबक तौबा हाइबसना पुनमकी अफबा ओइगनी वाफम असि महाकी सेक्रेटरीत लेबा ऑफिस की रूमदा पाउमिसिंग उनबदा कंज्यूमर अफेयर्स एंड पब्लिक डिस्ट्रीब्यूशन मंत्री श्यामना फोंदोखिबनी हाइरी श्यामना मखा तारदुना नापसागी मखादा ट्रांसपोर्ट अमसुंग एजेंट की पीदना लेरकपा लुपा करोड़ कुमंगा पीबा हौरे फूड सिक्योरिटी एक्ट मखादा लिसिंग सेप्टेम्बर 2 फाउबा पिथौतुना लेरंबा ट्रांसपोर्टर फेयर प्राइस अमदी एजेंट सिंगी सेंट्रल शेयर की मार्जिन मनी की लुपा करोड़ कुमंगा हेनबगी सेनफम सरकारना तकनबदगी पीबा हौरे हाइकी मिजिमा फाउंडेशन सिंदुना ngasi हौदुना नमिनिनी सुमा मंडले चथगदबा बिजनेस मीटिंग म्यांमार इंडिया ngasi ayu pung 10 tabada मंडले रीजन की मिनिस्टर ऑफ प्लानिंग एंड फाइनेंस उमस थाव अमदी कंसुलेट जनरल ऑफ इंडिया नंदन सिंह बायसोराना वहौदो वरोल पीदुना संदुना फ्लोटिंग होटल रिवर रोड मंडलेदा अहानबा ओइना पांथोखरे लेबाक अनिगी ललोइतकी मिफमदुदा मणिपुर की डेलीगेट सिंह ओइना एमएलए सुरचंद्रा एमएलए ब्रोजेन एमएलए सुसिंद्रो एक इस पॉलिसी कमिटी कन्वेनर आर.के. शिवचंद्रा डॉक्टर पालिना सरुक याखी म्यांमार की माइकैदगी म्यांमार प्रेस काउंसिल सैगांग मंडले की इंटरप्रेनर क्या सरुक याखी ngasi बिजनेस मीटिंग अदुदा मणिपुर मंडले सैगांग की माइकैदगी डेलीगेट अममना वरोल पीखी तुंगदा डेलीगेट सिंगा खननेनकी मणिपुर की माइकैदगी एक इस पॉलिसी कमिटी की कन्वेनर आर.के. शिवचंद्रना बिजनेस डेलीगेशन टीम अनिमकना काउंसिलर ऑफ म्यांमार अमदी प्राइम मिनिस्टर ऑफ इंडिया उनबा नॉर्थ ईस्ट इंडिया लैंड रूट ट्रेड सेंटर मंडलेदा थंबा कनेक्टिविटी फगहनबा कंसुलेट ऑफिस इम्फालदा थंबा
visa issuing office more amadi tamuda thambaloyana currency note rupee amadi kayat exchange officially legalized ohenba haiba wafam sing thamki ngasi pangthokhiba lebak anigi business meeting aduda nakal anina Kanaduna yanaki wafam sing lebak anigi apunba business delegate team aduna Mandalay Chief Minister Dr. Jo Min Mong the Sinaki Hairi Mipamasigi Hayang Pantokadoriba Numit Nini Subagi Mipam Saigang Region Government Chief Minister Dr. Min Neng na Hodotuna Moni Wada Pantokani Hairi Nab Amadi Thawal Police ki SP na losing ma team amana ngarang nung Thililong area da aina yadraba drug puthok pusin tawba amadi gari huran ba khutpu ama leire haibagi paw phangbadagi All Lilong Anti-Drug Association ga khusam naraga thibada masing yamlaba drug ka konana nupi ama pharaba adu Sera Bhanu Ibem chahi kuntra mapureba Mihadu Rahama Lilong Haurebi Chandrakhongdagini Mangonda heroin gram marphuni thoi Dasmi ahom brown sugar tarahum doi dasmi ahom W white tablet lisingani jani humdramanga N10 tablet jani nipumapan sel oina lupa lising tara taret jani pan kuntra phangle wafama singa sinungthil nawki office ta paumi singa unabada Thaubalgi SP Mega Sandrana phongdokhibani Unakibaduda Napki SB Basuna Pongdokpada Nap Police Personnel Oiba S. Kesar Kumar Koba Amana Brown Sugar KG Ama Dasmik Taret Puramadagi Fare Mahak suspend Toduna Jail Hazin Kre Magna Hydorakpadagi ASI Rashid Udin Lilong Horebi Lomanga Daleba Housing None Police Sanda Posting Tabasna Kishore Kumar Dagi Brown Sugar KG Ama Makai Numit Nini Humnigi Omangda Lotokre Haiba Kangle Mahak suspend Tore Drugs adu Lilong low manga dalaiba MD Amidudin Koba amadagi lobani haiba khangle mahak phanaba mayumda anirak ohumlak rechathakre athuba matamda pharaga legal process athanaba Lilong police sinakre hairi ngasi namiyungba matungda Chuachampur All Bazar amadi New Bazar da laiba dukan sing da singnaba godown singda hidak managi polam sing leibra haibagi ASP Law and Order Operational Losing Team Amana Retathabada, Hidak Managi Polonkia, Pagat Pangam Kre, Sadar 905, Baba 120, Baba 4, Sajan Tobacco, Balmiki, Tobacco, Reli, Kaini Tobacco, Nerula Tobacco, Nasing Bapuna Lupalak, Marie Rongi Oiba, Polam Singaloyana, Muitaresu Pagat Kre Hairi. Communist Party of India Hianglam Local Council Git Kunta Tarudak Suba Conference Ngarang Hianglam Kendra Manung Deleba Tezpur Awang Lekai Deleba Nongthombam Devananda Maitegi Yumda Pangthokre Mipamadubu Kamret Tolcho Samjat Sabha Madi Jugeshon na preside Toki Taramaduda CPI Manipur State ki Deputy Secretary L Sotin Kumar amasung Secretariat Member KI Sursan Susaruk Yaki Mipamaduda Hianglam Kendra Dalairiba Lenga ki School Sing Ningthina Yengsinduna Mapung Phaba Mahiloi Shang Ohelu MLA Local Area Development Fund School Sengapada Mapung Oina Thado Kendra Sida Lairiba Ana Layang Sang Mapung Phana Mathau Toholu Kendra gi Manung Hanjima Pham Sing Samnaba Lambi Ningthina Sembiu Haiba Demand Sing Marlenaba Authority da Takshinba Haiba Warip Sing Left Key Conference asina mathangi thabak punaba member tara tarena saba local council ama semkre haina CPI Hianglam local council is role amana pondorakli Guru Sanakya Ibotombi Memorial Theatre Festival 2018 Lakliba February tang taruk tagi February mapan phauba Palace Compound laiba Maharaj Chandrakriti Auditorium da pangtholagani wafama singasi Manipur Press Club da pangthokpa paumi singu unaba amada Festival Committee gi Coordinator Robindro Huidromna phongdokhibani Robindro na makha takibada festival asida group marina saba team amana drama performance utkani Chandrakriti Auditorium da kogi mapalangi theater amadi Manipur gi theater group swaina theater group khara kunjilaka theater group marina koi festival se sobi labigani ai theater group sing asi akoina han bago oibanina akon samna haijarabada mapalangi akoina play Delhi gi oina top 10 ni manung chanwa play amakha tamasa in mountain ki play ma loina tang taruk sidai inaugural function ga loina na hai play sa thupigani Sriti Thijitam Sarke Monsang Naga Students Union gi English ngai ta ta tagi ani kun phawbagi nauna thau pugadaba sing wasak loba executive installation service amasung sense of guard ki thorong asi Chandel district
headquarter da leiba Japho Community Hall da pangthokre Sirti Thijitam Sarkhe SDS ki thau punaba khalaba Executive Council gi thau puragadaba sing adudi President oina Wangler Teotunga Vice President da Koinin Joy Ngoruha General Secretary da Ngorun Lawrence Monsang Yauri nauna thau puraba sing asibu returning officer NG Longlila Tabak Paiba Masung Aron Banga Pagi Wasak Lahanki. Masigi Tharamda ADC Sandel gi member SIS Mangle Monsang Sirti Uparu Monsang Tribe Union gi advisor TS Oliver NG Benithan All Naga Students Association Manipur Ansam Naga Students Union Sandel NSUC Tongan Tribal Sing Students Union Sing Religious Leaders Sing Village Monsang Tribe ki officer Sing Atai Miyoi Kiana Saruk Yaki. Myanmar amasung Tripura dagi chotha horaba lairik tamjaningba Manipuri diaspora sing yauna Thobal district ki Langthabal Khuno amadi Singya Laikai gi mahiroi khudima Slopeland Public School Khongjomda class 1 dagi 10 phawba lemna mahi tambiri wafam asing asi pawmi sing unaba mada Slopeland Public School gi principal N Babulin na phongdokhibani Mahakna makata aduna school asi lingkhatpa sahi tara tarung mapung pharakpaga marilena khongjo amadi wangjingi akoibada leiriba khungang tara mathoi dagi samas asidagi sothana leiraba imung singi angang saniromda class 1 dagi 10 phawba lemna mahi tamalagani haiki Government amadi kanagumba amatagi mateng yauduna yamlaba mahiroi sing ama lemna mahi masing tamanba asi Slopeland Public School na lebak asida ahanba oire haina loba yai hairaduna Babulina makata aduna yumlona basta sing Mizoram Assam Arunachal Pradesh amasung Nagaland dagi mahiroi sing su mafam asida mahi tamba laknare haiki lemna mai private school amana mahi tambi base suk ama satra masi lepak lamdam masida aidi ahan mani ora mudra haina khanjai oidragasu yam tangba school amana haina lawje aduna akoin khanjaribidi lamdam somna leriba private school private college institution myamsna sumba samaj gi daita se mai ngam thakta longna rabadi manipur samaj leriba leitalari gi gap am sumai tamba ngam dagi awaba sing se soidna menkat pangawni haina akoina khanjari Lamai thabagi matangda awareness pibagi seminar amangasi Tuibong Forest Department Range Office da pangthokre Tharamasi District Forest Officer DFO na sinduna pangthokibani Tharamaduda Nehru Yuba Kendra Chwachampugi Coordinator Ais Dongel Assistant Conservator of Forest Chwachampu SL Nengthinoi MS na resource person sing oina tongan ba topic da wangang ki ngasigi tharamda village sip tara manga amadi adai khunja humdra rom su saruk yaki handakta nauna hongjilaki ba ima market set da mi anoba hapsin ba yaroi loyana hanagi phamlamba mioi khak tamak phaman biyo haina kaithela sa phamli ba license holder sing ngasi Manipur Press Club da pangthokiba pawmi sing unaba amada phongdokre Kaithal phambi amana phongdorakpada issue asna maram oraga kaithal phambi sing sarang nare loyana athuba matamda warisin puraktuna kaithal phamba hawan biyu karigumba February gi tang ama yumsa kaisa phawbada warisin puraktaba taragadi mathang numitagi kaithal asida hana phamli bimiyoi singna kaithal ase thingjilagani haina Ais Binod Kumari Kobi kaithal phambi amana phongdorakli asi labliba yumsa kaisa phawgi manungda IMC masung mari leinaba Maroi department na warosin porak pidrabadi mathangi numit sagol sendagi ekoi nifu marina thingjallagani maramdi ngasagi aina haijagi ba kaithen chidami nifu nipan mi kunmari leibase mi nifu nipan da dagi helanbinu haijare mantri na yaba pire moina amu municipality ga tanaraga khoi yek khoi gi mark si tobiro mi nifu mari gi sakchana All Manipur DPC completed recruitment candidate of Police Constable Male 2016 gi President A Binoy na haikre English ngani tara humdu amasung lising ngani tara taru anigi apunba candidate masinga si punna lising ni pani hairiba candidate singa si awaba yengbiraga pending de leiriba thabak sing loisin biu candidate singa si sahi manga gi mathakta waduna laklaba matungda government na thaba asiga marena ba inquiry committee board ama semki committee asna report pikhala matungda final judgment
था असि हौखिबा तांग 22 हाई कोर्ट ऑफ मणिपुर लाउथोकदबनी अदुबो कोर्ट असि जज असि जनवरी तांग 22 असिदा सुप्रीम कोर्ट ना कोरकपदगी पोस्टपोन तौखी मदुगी मतुंग तारकपदा जनवरी तांग 15 दा रीशेड्यूल तौबदसु रिपब्लिक डे लेबना लालिबा था फेब्रुआरी की तांग 3 ता ओइना फाइनल जजमेंट पिरगनी हाइरे मरमसना नुमि असददी मणिपुर लेंगा अमदी कोर्ट की अथॉरिटी ना कैंडिडेट सिंह अवाबा उबिरगा फाइनल जजमेंट अदु सोइदना पिबियु हाइना प्रेस क्लब ता पाउमी सिंह उनबदा ए बिनोइना फोंदोखरे थबक अमा खतंग दा अनि थोइबा सिदी आइकोइ 13 हाइदोकदबनी 16 हाइदोकदबनी हाइबगी आइकोइ कैंडिडेट लिसिंग निपान अमसुंग इमुंग लिसिंग निपान हेमना दाबी तौजबनते आइकोइना पामिबा दाबी असिदी थबक असि अरुइबा अमतंग नाइबियु सरकार असिना अरुइबा अमतंग नाइबिरकांदा कैंडिडेट सिंगसिगी अवाबा असि अमसुंग इमुंग लिसिंग निपान नेबा असिबु वारोसिन अमतंग पुबियु हाइदना फेब्रुआरी की डेट 6 असिददी अरुइबा अमतंग थंबियु हाइजरी ngasi budget session hodokpaga iroina president ramnath kovind na wahaudo warol piraduna parliament ki house anima ki apun mifam hodokre president ki warol daleba asigi pangthokadaba election sing matam amatada pangthokpa dakar oibagi akan wafam thamladuna political leaders sing na hirama asigi matana khanaduna waroisha ma purakna ba haiki President English ngai tarapan phawbada India ki khungang khuding gari chatpa yanabagi sarkar ki pandam adubusu panki mahaki minute 95 rom pikiba warolda sarkar asigi mapungai ba thabak thoram sing amasung central scheme kaya na leba asigi miyang punsida ahongba ma purakpa ngamanbagi matangda su phungdokhi lebak asigi silmi sing amasung lomi singi thabak thawongi pibam phaganaba sarkar ki pire pumba president panki Ministry singbu karigumba makhal amatagi awat apale hendana phibam phagahanabagi sarkasna pirep lore hainasu president na haiki Prime Minister Narendra Modi na ngasi parliament ki budget session hodringai mangoyana media da wangaladuna haikibada parliament ki suthagadoriba session manungda puthokadoriba budget asina mijam praja singgi aningba apamba sing thungalagani Triple Talak Bill ki matang da paladuna Prime Minister na bill asi Rajya Sabha da panduna lairiba si sasa sida pass tawragani haiki amaromda Union Minister Ministry Affairs Mukhtar Abbas Naqvi na Parliament ki budget session sida constructive oiba mong da khanana bagi haibe asa tawi haibag loyana Triple Talak yauna aruba bill singisu loisina bagi lambi amalak lagani haibagi asa tawi haiki Parliament ki house animagda thabak thoram sing nithina chathana bangarang nomaiji numita New Delhi da gamena sinduna party punamaki oba meeting amasu pangthokre hairi All Irengban Football Federation AIFF Irengban na sinduna ngasidagi Irengban High School ground da 3rd state level cash prize 7 open football tournament 2018 hodokre Tournament hodopaki tharamda 11 Palajila Parishad ki upadhyaksha MD Najimuddin na athaba mithum Retail Section Officer IFCD M Kunjeswar na tharamapu aduga Irengban Gram Panchayat ki ex pradhan amadi Charangpat ki Jila Parishad member Heramani na akhana mithum sing oikhi Tournament asigi ngasigi ahoba match da Maira FC Texam amadi Maizon FC Charangpat anina sanakibada Maira FC na Maizon FC bu panjal ani sinoda maithiba pikre Maira FC ki panjal ani adu boyaina match ki minute 13 amadi Goro na minute 65 da sankhibani Hauji aroibada maroy pam kana pijari Shiksha haibasi miyobagi punsida khwaidagi maroiba amani haina Shiksha Mantri Radhyasyam na haikre Ngasidagi Parliament ki budget session mifam hokre loyana 3rd state level cash prize 7 open football tournament 2018 ngasidagi hodokre Ngasigidi image pawdam pijaba matang asolusinjari miyang tabiriba singbu kurumjari